ngasi maitai irol igek loina silol apun balu milal kanglei pakna lamdam sida paring naina chathaduna lakpa land number 123 haina tharamba sing muthatlaga imalonda lairak ahan ba ani suba ahum suba haina thabagi khongjang jangsin kre ngasi gi khongjang impal east ki wangkhai ac amadi haingang ac gi manung chanba manchupukhi lamlongai mafam singda jangsin ki khongjang aduda lamlongai youth progressive Orden Club ki Youth Advisor ke Omi Amadi Milal ki President KS Ingo Cham Maitai Loinana Wama ki President M Naukhomba Maitai Saruk Yaki Khongjang asi makha tana lamdam sigi mafam ayambada changsin ki gani laikai ki miyam nasu Milal Amadi Wama na Imalon Chawkhat Hanaba changsilakli ba Khongjang asi bu sawat piduna laikai da land number 123 haina tharamba sing muthat piduna Imalon da thabiyu haina appeal tawki karigumba laikai ki miyam na land gi mahut Lairak Thaningba Lairagasu phone number 8794073191 da Milalda pau phawira u haiki Milangi tathariba thorum asida aikoigi wama hariba lukasmatu pangal luksing tuna mayama dukuna Milangi demuka loan me gi demuka santhariba harum bela pamu dobe agi haibagi wakalonda wama nasu sugum bating panggalang nasi mak pamusida hagari basi wama Milan anima pullaga wama na bating panglaga Milan na labjing orga hariba thamsing nasi pangsu sebuni mamaduna ingkhalgi agoi bida lairiba direct sing amadi manipur gi hugan singna lairiba direct singda lane number 1 lane number 2 haina thabase masi ngasi dagi aikoi amohana thadnaba Milan amadi bating pangiriba wama anina pullaga manipur miyamda aikoi wafumji tamdari Huruf amagi sak takpagi taglen saru oriba mamalon imalon asibu kanjanabai damakta alemgi miyamna changthannaringai asungba kumathoi suba sahi sa asida iramdam ngasigi manipur kanglei pakisu iramdam masigi phawna lol oriba mitei lon asi tungi miron sing charon suron singna kalhongna ba amusung ngasigi miron tungi damakta khallaga ngasigi naharon singna akhoi lol leina atopa lon len 1 2 haina thaba lerak ase masi milalamdi wamana loksok sekiba matungina hokhiba nimit khrani mangda phat iski hengang kendregi nilkuthiromda horbamtungda ngasi phat isamsu west punba lamlongai sungba mafam sida anur subo aina wama amadi milanna honazaraga imalonna maruoi bat hudang lori amsung gai saruni si khamnani damakta thaba hokjabani ngasi milalamdi wamana lapiduna akogi lamlongai anjupukri hangang kendra impal is timanung tana leiba ngasida hauji chatarigi milalamdi wamagi maikai mayekna thaba isagi iyekna thaba haina chatarjariba dairak haina mingkonba ontokpa ki thabakasida changsinjariba khonjang asibo akoina punna masidi samgachari amadi wama amadi milagi lakiriba thanguroi kayabusu akoina haninga lekana thagajawa phungdu